ngase phone ki toan toan ba manipuri si phone sing digi maru oi I pau sing khonga sarakana manipur top channel gi meke digi mem na thamsigi ahan bada content si mem ahan ri khatang di sangani tobada bu hekta ba mem na ngakda ba mem na taning ba phawga paw ma di oi gadori haibok sing police outpost ki personal sing na sana kunung da yam na kire hairabadagi irat ison pangthokre lamdam masida amok ta thoktriba aduga tabadasu thajabadi walagasu aseng bathokpa thawdo am oina matam kharagi mamangdagi hiang thangi haibok singthakta hangdoktuna lairakliba police outpost ki personnel singna makhogi post ki campus ta laiba letrin sangmada yamna kiba phibam ama mayok nare haibaga loinana masak uba phangdaba nupi amana kap lawbagi khonjel na singba tare haiduna uttara sanglen sana kunungda laktuna wakatnabadagi sana kunungi maisau pudel professor NG Kangjia mangangna lusingba tim amana police outpost asida ngasi numidang wairam satuna mathau taba irat isongi thoramsing yauna laithauksing pangthoklure haidi angak pathaudok singi manungda ama oiriba thaudok sigi matangna uttara sanglen sana kunungi maisau pudel professor NG Kangjia mangangna hai haibok sing police outpost asi khulai paiba police personnel kul laibani makhoigi police outpost lairiba mafam asiga sai khudingi sana konungi masil ama oirakliba sairaw numit khudingi masigi mangoinaba numita singthek singthaba masum singsatpagi tharom sing pangthorakliba haibok singi tharoi lokhaiduna khangnariba mafam asiga naknana laibani sana kunungi makedigi sai khudingi tawphadraba sairawbaga mari leinaba thoram asi leptana pangthoktuna lakpadagi tharoi lok asiga tainana lairiba police outpost asigi personnel singasu sakhang maikhang narakhi police personnel sing asigi makedigi phawba singthek singthaba masum singsatpagi thoramga mari leinana social service na singbusu tawbiduna lakhi adobo ikhang khangaudana ngasidagi nimit nini humni gi mamangda police outpost asigi ASI Nando Kobo officer amaga atopa personnel amaga uttara sanglen sana kunungda laktuna makhoina outpost asigi campus manungda ayuk nungthilamari numidang khaktana mayok nariba phibam sing adugi matangna wari lirakhi loinana thaudok sing adu outpost asigi police personnel singna makha tana mayok nadanaba mathau taba thabak sing pangthokpina ba haijarakhi hari loinana outpost asigi police personnel singna makhoigi campus manungda leiriba letrin changba khudingda thengnaba phibam amasum ayuk nungthilamadi numidangi matamnasu campus asida leiriba sangi berendana singmadasu mayoknaba phibam sing asi tha amaromgi mamangdagi thengnaraklabani hainasu phungdorakhi hari police personnel sing asina wafam sing asi phungdokladuna yamna kire hairabadagi ngasi numidang wair magna lusingu timamana maruti gypsy amaga bolero amaga da miyoi taranga mathoirom satuna kem asida tawphom tokpa laisun ison gi thoram sing pangthoklukhi hairi lai gi thoram asi yasanglakpa matamna tawgadabana ngasi nungtil pung 3:35 rom tarakpagi hauraga yasanglakpa matamda loisinki ma ki tim aduna sana kunungi laifam lakpa deven khurai lakpam Rai Kumar Uttara Sanglen gi publicity secretary Laisram Pairaiton amasum Yeskul lakpana singba miyoi sing yaukhi aduga ire ison gi thoram sing pangthoknabagi dama amaiba ani amasum laithau gi damak maibam athauba khuman su yaukhi hairi ngasi maksu mahakna lusingba timasina thoram asigi dama outpost asida sangsiluba matamda police personnel sing aduna ngasi nungthil makta da sunupi amana kap lawbagi khunjel sing tongan ba ka da leiba makhoigi personnel ani na taki tabadagi thoktun yenglubada kanamata di leiram khidi lonena post asigi santri na fawba nupi amata lakpa leiti hairakhi hairi maisau purelasina makhatana pauksi asidhai police personnel sing aduna letrin sangba khudingda letrin gi mamang oirapna phimu setpi nupi ama hekta leirama thenaki adubo ngehak leiragadi hekta mangki phibam sing asidagi personnel sing asina letrin sangma matamda maikhet amadi torchlight phawba paiduna sangbagi mathakta personnel amana amabu ngak sienbagi thabak sing sangduna leirakhibani so hairi phibam asidagi ngasi pangthokiba lai gi thoram adu tongan ba potlam muscle samga ni fugo teret punsinduna siemba lai khajam haina khangnaba potlam ama outpost asigi manung amadi akoibada saithokpaga loinana tawphom thokpa lai gi thoram sing pangthokibani hairi hairiba lai thoram sing asi pangthokpadagi outpost asigi personnel sing akhi akhang pokhalamba nupi amagi phibam adu mafam adu thadoktuna sattaba yaraktabadagi tamna thongal lomda sakhi
mamsilakla matam oirabasu thoram aduga mari leinana record tahokhiba video amasum photo sing leidi photo amadadi nupi amagi phibam adu tunglomdagi nambada maki masadu amuba phizol ngakta setlambadagi angang bo irakpasu yorokhi hairi haibok singi outpost asigi personnel singna mayok nare hairiba akiba amasung masibo kokhanabani haiduna laigi thorom pangthok lore haibasigi matangda pauksi esina oirakliba phibam adu karidagi no haiba yauna hangkiba wang singi pakhumda maisau purel asina haibok singakta MLA amagi maming palladuna makna lusingba miyoi singna singdol singthak asibu miyamgi attraction pokhanabani haiduna temkhai khotkai duna singbat sagalakpa sing aduna maram oiduna haibok leima monsangbigi khubam soklamgadra khali maduna maram oiduna laidembi asina maki khubamga naknana leiba mafam singda safonglapu oigani hainasu fongdoraki haina pausna makhatana fongdorakli swai lawba paw oire mem amasu makasa tajarakpo na topa maroi paw khra mem na tintak na pizagi vaccine kap taba makai kaithel phamalakta yai CM Manipur haukiba pung kungi mari da positive oiba miyoi taraga manga laikidre saungaga humpuga mathoina positive oikre Manipur COVID-19 thengna ba lengak na thamliba curfew asi hangdoklaba matungda dukan kaithel phamba madi pot laibina singu yauna sathagadaba thabak thoram khudimakta vaccination gi certificate paidba sing athingba thamlapa yai haina Chief Minister Nongthongbom Berena phongdokre Manipur lengaki Tribal Affairs Hill and Department gi makhada ADC taruki ambulance sing khusinabagi thoram loiraba tungda paumisna hangbo wahangi pakhumda Chief Minister na wafamasi phongdokhibani Mangna hai COVID laiset asidagi miyoibagi punsi kannabagidamak mipung khudimak vaccination tahonbagi tangai fadabalai maramasina COVID laiset ki phibam khara fogalakpa laingakna thamliba athingba asi laukthokraba matungda satharakadaba thabak thoram khudimak vaccination da yumpham oiraga sathanaba ngarang pangthokkiba review meeting da puthoktuna khanakhiba laire Manipur vaccination ki thabak thoram sing mai pakna pangthoknaba yananabagidamak district administration singi makhada mobile team sing semgatuna mass vaccination tawbagi thabak laukhatpa hokre Manipur state transport ki bus sing asisu vaccination drive asida mobile ambulance oina sizinahanba yanaba ayaba pikre hairena su phongdorakhi atopa pawamana A Sardabu BJP Manipur state unit ki president hapre BJP Manipur Pradesh ki Vice President oina thaupuriba adhikari mayum Sardar Devi BJP Manipur Pradesh ki President oina hablakre hiramasiga mari leinana BJP ki National General Secretary amadi Headquarter in charge Arun Singhana khuyek pidun organizational appointment thokre lakadariba Legislative Assembly gi mikhalda BJP ne MLA nifu gi mathakta mai pakhanana ba hanagi President na thamlamba target adu fongana na bukhonagani haina A Sardar Devi na fongdokre haina supali atopa pawamana class 10 amadi 12 ki mark pibegi mawong laptop na kre committee na leblakpa mark ta penadrabadi tongan exam thaba yagani S Rajen Board of Secondary Education Manipur na lawba class 10 amadi Council of Higher Secondary Education Manipur na lawba class 11 amadi 12 ki exam sing pangthokidraba matungda mahairoi sing promotion pibi matamna ngakadaba kanglon sing laptop kre Evaluation Committee na levelak mark ta penadravadi mahiroi aduna tongana exam thap yagani hani Education Minister Sorak Habam Razian ngasi phongdokre Paumising unabamada Education Minister Razian hai hauzik leiriba COVID-19 gi license asina maram oiraga CBSE na lower class 10 amadi 12 ki exam sing pangthokna khidraba matungda Manipur gi oinasu Board of Secondary Education Manipur na lower class 10 amadi Council of Higher Secondary Education Manipur na lower class 11 amadi 12 ki exam sing handaki sahi gi oina pangthoktana ba warep laukre haina supali Mahiroi sing asibu promotion pidabadi yadabana matau karamna mahiroi sing asi mark piraga promotion pigadagi haibadu yengsinana bagidama Commissioner School amadi Higher Education Chairman oiba aduga Director Education is na convener oiba miyoi taraga marina sab committee ama semlaga thabak sangsinba horakhi mahiroi sing na Evaluation Committee na pirakpa mark ta mahiroi sing na PNB lairabadi COVID-19 laiset ki phibam khara fogalaba matungna makhogidama examination pangthoknaba thorang tauri exam asida thajage haiba mahiroi sing na board amadi council na notice thorakpa matamda exam thanaba board amadi council de apply togodabani kariguma makoina examination thaba matamda evaluation committee na leblakpa mark adudagi helabadi makoina phanglakpa ehenba mark aduna mod sinba yagani so haiki Minister na makhatana hai Board of Secondary Education Manipur gi makhara class 10 thagada ba apunba mahiroi masingasi lising nifuga mariga supnaga humfuga nipane
Masi school samapan go humpu gani thoi gi mairoi sing ni class 10 gi mairoi sing gi examination asi mark samagi oina pagani masi gi manung da mark kun na school gi internal assessment da mark kun thrana class 9 gi 10 ka gi examination adugi mark gi yengla ka pi gani amade mark yang khaina mairoi sing na matam khara school karinga gi manung da pangthokiba testing amadi atai examination sing da oihiba mairoi adugi performance da yengla ka pi gani Masigidmak nauna siamba kanglon asigi matang oja singi awareness program ama bosem na sinduna June tarukta pangthokani examination gi result committee July ahum da siem laba matung da assessment tawba tangai phadab lairabasu July 12 thoi da pangthokani school singna July kun phawba da result sing finalize toraba matung da July kun go hum da school singna marks sing adu check tawba amadi moderation tawgadabani Madugi matung tarakpada marks ng July kun gaturuk phawbada bosem gi portal da upload tawgadabani amadi bosem na July kun thraga mathoide exam gi phal laukthonaba sem sare sohaiki amaramda Council of Higher Secondary Education Manipur na loba class 12 ki examination aduda regular oina mahiroi lising kun ga mapan ga sangwa ga tara ga teret casual mahiroi sanipan ga marfu ga teret improvement na mioi kun ga nipan private candidate humpuga humdoi amadi subject improvement yang khai gatere yauna puna mahiroi lising kuntraga saunga yang khai gani thoina examination asida saruk yaga dabani mahiroi sing asigi mark sing asi CBSE gi mark PB gi mawong yenglaga khara makhai sathabani class 12 ki mahiroi sing gi oina class 10 na mahiroi singna mark khwai gi wang phangwa subject ahum khangalaga madudagi mark kuntra loba Class 11 gi exam na mark khwai gi wang na phangba subject ahum dagi mark kun loba amadi class 12 ki oina tam test pre-final assignment project biba bosi amadi mahiroi singi attendance dagi mark yang khai lorga mahiroi singi mark pigani Supreme Court ki order amagi matung ina CBSE na loba class 10 madi 12 ki exam sing amadi state ki board sing na loba exam sing adu July 13 ga matoi fawgi manungda haidoknaba khangan kibagi matungina Council of Higher Secondary Education Manipur gi oina July 13 fawgi manungda exam gi result haidoknaba sem sari so haiki Minister makata na hai kanaguma mahiroi sing COVID license na maram oiraga form fill up ta hodaba yauri habigi wakat lakli masigi wafam asi Education Department na lepa yadabana lainga ki policy amagi makhada kari tabu yabagi yengsingani hainasu mangna makata ki Fegokta amadi amatagi tare suba PAP naba demand gi matang da Education Minister na hai lainga ka oja singa yana khibagi matungina Education Department na lokhat pamthokpa thabak khudingma lokhalaga Finance Department na thakre amasum license maram oiduna sekho thorangi thabak sing phawa lep laga license asi thengnari ngai da oja singna khungjang changsingani tawribasi tawidana ba mangna appeal tawki haina supali Asa tarak pasti tendak na mayam na pizarage state singa delta plus variant thengnabigi sem sana ba khangan khre leba asida COVID-19 ge ohum subu web sandorakliba virus adudagi hena sathiba amadi thuna yangna sandokpa ngammi hairiba delta plus variant asi thengna khraba district singda khudaktagi test toba vaccine kapthokpagi sang hengatna ba amasu mi punmana singba sing athingba thamnaba na singba section thorang sing lakhotna ba center na state singda khangan khre haina pali Tentakpa pawamana kangla sagi kaba khanba sainga lakhokpagi matangna miyamna lana uhalibisi lebak thibani lamdamasigi miyamna kok noliba kangla manungda leiba kangla sagi mayada kaba khalamba sainga ani lakhokhibagi matangda kanaguma miyoi khrana masagi wakhalon puthoktuna miyamna lana uhonana bhotna ribisi lebak thibani haina mitai National Front kanglai pakna phongdoknarakli atopa pawamana COVID-19 marakta MIS sigi ani suba case sahi nipan gi angang na thingnare COVID-19 gi license marasida Manipur gi multi system inflammatory syndrome MIS ani suba case sahi nipan khakta ngai ribi angang na ba thingnare haina agency gi phangba paw amana hari Mother Care Children's Hospital and Research Center Imphal na thokpa sirol amana hai COVID-19 gi license sandoraglaba matungda handak thengnari ba asina ani suba case ni masi hanadagi hauna narakani haina thajaba leibadagi kupna senaduna lakhibani haina supali khwaidagi nauna thengnari ba SISC gi anaba si numit mangani dagi masa sagatpa diarrhea tauba mamit machinban amasum marai ngangbagi history ga loinana hospital asida ming salabane laina asi oigadra haibigi singnabadagi laboratory da test tabda confirm tawba ngamkhibani haina supali atopa pawamana nupi ama kimax ka wakhal taminakhre social media platform ama oiriba Instagram da comment chatpa phina hui da furit oina turaga
लिटलगा पोस्ट थगलुबी नुपी अमा कंगलई इंडिजिनस मार्शियल आर्ट्स एंड कल्चरल सोसाइटी किमक्स का वखल तमिनखरे किमक्स की सेक्रेटरी जनरल थांगजम सुरज थादोरक्पा सिरोल अमना हाय असिगुम्बा इनाट की यामना मरुएबा फिजोल सिंग असिबु यामना मरिक मरांग मवोंगदा सेमदोक सादोक्तुना सिजिनबसी यामना लेबक थिबने मसिना लमदम असिगी इना खुलबा कल्चर असिदा अकायबा पिबोना थोकने असिगुम्बा सिंग असि मतुंगना थोक्तनाबा खमेन चतपा फिबो फुरित ओइना तुरगा लिटलिबा नुपी असिगा वखल तमिना खिबने खासा थरक ओइना टेंटन स्टेट सिगी वांगदा थोकपा पाव अमा निगतंग हापसगे फेक वैक्सीन चेनब अटेम्प टू मर्डर की मराल सिरब याय कोलकाता मसाम IAS ऑफिसर अमने हाइजिनदुना सासिनब कोविड वैक्सीन कापगी कैम्पसिंग सिनखिबद चेनब देवंजन देव की मथक्ता अटेम्प टू मर्डर की मराल सिरब याय हाइना पलकले अतोप पाव अमना प्रेसिडेंट की खोंसना लंबी पनबदगी नुपी अमा सिखरे पुलिसना लाल हाइजखरे प्रेसिडेंट रामनाथ कोविंद की खोंसत मनुंगदा ट्रैफिक की अथिंगबसिंगना लंबीदा अपनब पीबगी मरमदगी इरायगी नुमिदांगदा कानपुर नुपी अमा सिखरे थौदोदुगी मतांगदा उत्तर प्रदेश की पुलिसना लाल हाइजखरे प्रेसिडेंट कोविंद उत्तर प्रदेश नुमित हुमनी की खोंसत अमदा लाकली खोंसत असिदा महाकना कानपुर देहात डिस्ट्रिक्ट लेबा मागी मयुम खुंगंगदा सत्कनी अमसुम ngarang नुमिदांग कानपुर माक थोंखी अमसुम लाखनौद निंथौकाब अमसुम लेबापोक्पा नुमित लेगनी लेखिद्रबी मसागी सै यांखै सुरबी बंदना मिश्रा इंडियन एसोसिएशन ऑफ इंडस्ट्रीज की कानपुर सेक्टर की नुपी की विंग अदुगी माकोकनी अमसुम माक अरुव फिबमदा मसा ngamlaktabagi ngarang numidang माकी इमुंगना माकपु प्राइवेट हॉस्पिटल अमदा यामना थुना पुरखिबनी पाओसिना हाइबदा माक हंदकता कोविड-19 दगी फगलखिबनी सोहाइदी इमरजेंसी ओइना हॉस्पिटल खोंगसत अदुगदा कानपुर प्रेसिडेंट कोविंद थुंगलखिबा अदुगा मतम फांगजिनखि प्रेसिडेंट की खोंसत अदुगिदमक बंदना मिश्रा की इमुंगना हॉस्पिटल लाकलिबा लंबी परिंग अदुदा पुलिसना लंबी चटपसिंग थिंखि हाइना सपल्ली अतोपा पाव अमना करप्शन केसता लेबर कमिश्नर याउना अहुम फारे राजस्थान एंटी करप्शन ब्यूरोना ngarang इराय नुमिकी नुमिदांगना करप्शन केस अमगा मरी लैनना लेबर कमिश्नर रातिक अमसुम अतोपा अनि फारे हाइना ऑफिशियल अमना फोंदोक्रे हाइबा पाव मुस फोंगलदि लोसिलकपुना तेंतक पतोपा पाव अमा हाइरगदि कोलंबिया की प्रेसिडेंट ना तोंगबा हेलीकॉप्टर नुंगमै कापसिलखरे कोलंबिया की प्रेसिडेंट ना तोंगबा हेलीकॉप्टर जेनेजुला की बॉर्डर मनांग नकना पाइरिंगे नुंगमै कापसिलकपदगी पानखरे अदुमैनमक लाइबक खबदगी असु अपन अमदे असि अनाना सिंगबदी यावखिद्रे हाइना ऑफिशियल रिपोर्ट अमना फोंदोरखली अमसमे हजिकोयनदि मतंग से लुसिनजरगे दुगा पाथोक्सगी बिसोकी प्लान की बियर्स मैम नंगा पिगनी अनवी पाउसिंग अपडेट पिजरके मैम ngai minna sen thank you